Manipuri News.channel mayam bataram usai loina ngasi maru pau pijuri ahanbada Chingnaningai oina nupi ama thori alamle Manipuri belot kre ngasi ayupung tara matharom tawada sagol ban Bijay Govinda manakta laiba nupi ama Chingnaningai oina thori andana sikre mahaki Manipuri belot kre laikidrabi nupi adu mamingna nongthom bam ningol ningthiamsa ungbi Lakshmi bai kawi sahi yangkai matharom sukre Manipuri bagi mamingna RK Sabu kawi thaldok topum dai phangwa pawgi matungina ngasi ayupung ni panom tawada matai mana ani gimarakta khanabagi makolta gi makhata na pung tara matharom tawada Manipuri makogi sahi 33 suraba machana pana laurakpadagi makolta bada yumthana basingna jangchandana yenglobada Lakshmi bai yungi pherela thori yandana leramba thenakhi mahak thori yandana sire haiba lekai miyang khangnadringaida mamangda chawna sehorabani aichu siba chatle haina laudana chatkiba lekai miyang thena hoki hairi Lakshmi bai thori yandana sire haibagi paw phangbolena mapamdam lamlong kaithelagi miyam sulaki misi asigi achumba langla langjin puthonabgidamak tamayena basingna puning chisanki laikidrabi Lakshmi bai Bijay Govind thangapa mapanda Keli chana yondana imung manung puribani mahaki Manipuri chawba numit chupa yu ngaudana leibadagi matai manawagi marakta toina khana chainaba thoki hairi thadok topamda forensic science ki team ama laktana misi adugi matangda kumna thijalaba matung postmortem gidam Imphal police station gi kanguna hakchang lokotlaga rims ki medial singna thamkhre Lakshmi bai Manipuri RK chawba yum thadokdana chenkibadagi hojik pawba Tiba khangdana lai makhata ba update amada lamgi wahodagi thawal irang thokre yasanaba purakre ngasi ayupung 7:30 rom tarakpada thawal district khangbo kendragi manung chana leiba arong thong makhongda lamgi wahodagi irang thokre police na irang adu laksandana yasanaba purakre hairi tawdok thobomdagi phangba pauna waikhom somendro sahi 63 apopa lekhidraba chawbelgi yum dukan amadi nongno saba horakpa yungi pillar sing miyam horaktana thugaikibani arong tureng torwangi kangbo thangborongi lambi changphamda chatholaga yum sajali haidana irang adu horakibani adubu imung manungi misingna phongtorakpi matung ina lambi chapham asegi matangda hana wari sanaduna yanakiba ama lei adumoina ngasi khangudana kangbo lomdagi miyam laktuna thugairambani Irang adu laksana naba honabada police na tiya gya sel kya kapke hairi nakal amam da khambok miyana phongtura pi matung ina lambi mapanda sabada miyam gi lambi thingduna sajalakpadagi madu tawdana ba miyamna hanjin laktona ba haiduna lakpani miyam gi wata da badagi miyam punna horoktana lambi changpamda sajalakliba laktopagi phirep adu lawrakibani hairi thodok thopamda DIG range ani Jogendra Habijam amadi SP Thawal Sibanan mafam aduda laktana ingsinki tungda Thawal district ki SP OC yauna mai leinaba settlement office ki miwasing amadi yetnariba nakal ani miwasing punna phami aduna yana purakre hairi makhata update da aronba lambi oiriba kangpokpidagi na Chuchanpur taba paring khulai matik chana paiba Kuki miliant singna semkhre North Eastern thangboda leiba state karada numit ini hunegi mamangda akanba nong sukra matung region asegi singi lamsingda landslide na maram oidana phaunakhide madugi manung channa kukising aronba lambi oiriba kangpokpidagi Chuchanpur taba yaba lambi paringda khulai matik chana paiba Kuki miliant Chingnaningai sendana lambi semjanbagi tabak asi chathakre Paugi source amana hai paugi source amana makhata na hai bade ngasi lambi semjan kibagi asi Kangpokpi district ki Lemakong police station gi manung chana laiba Lemakong dagi Kangchup takiba yaba aronba lambi asida proclaim sin aduna lambi da hana phonglamba piku papsing phutokpuna chingba tathagi lambi paring asida nong kanna takibadagi matam khara Chuchanpur amadi Kangpokpi phauna dana lairamba adu ngasi nahuna amuk hanna phaunan kre lambi sembagi tabak asi Kulai matik chana paiba Kuki miliant singna kanna ngak senduna tabuk sing adu pakhatkibani thajaba yaba paugi source amagi matungina haibadi ngasi lambi semliba kulai matik chana paiba Kuki miliant sing asi KNFP gi kadar oiramba yai hairi KNFP gi kadar sing aduna masana akiba amata yaudana lambi paring asida maning tamna lambi sembada ayat apan karamata pikide asigumba lambi sembagi thabak thoramsing asi tanata mawang thakta lambi paring asida kyarak hanna sathakre haina makhata na hairi makhata update amada Manipuri Staff Selection Commission gi website launch tawkre 33 suba National Civil Services digamai lena Chief Secretary Prasan Kumar Singha gi office chamber da ngasi pangthokiba asam thoram amada nauna lekhatkiba Manipuri Staff Selection Commission
website manipur.ssa.mn.gov.in launch tokre MSSC gi website launch tobagi thoram aduda commission asigi chairperson T Ranjit Commission gi Secretary Dr. Ragitabali Waikom Commission asigi official singloina website asibu doubles up toriba SMS Q10 gi Managing Director Susur Yaki launch tobagi thoram aduda wanga aduda Chief Secretary Person Kumar Chingnaningai Government Department sing organization sing autonomous body sing semi government organization sing gi recruitment process streamline togdana thabak lunabagi examination sing transparency leina pangthokpa ngamnaba pandamda Manipur Staff Selection Commission asili khatkibani commission asigi website launch toriba asina thabak thiriba miyoising candidate na examination amadi recruitment gi mai leinaba information kudimak khamba ngamlagani haina wafam chu thamki commission asigi chairperson T Ranjit thabak lobagi matangda commission asina transparency leina fair oina amadi efficiency leina na thabak tawgani haibagi thajaba miyamda thamki commission asi mapung phana thabak tawba ngamnaraba khwaidagi nongna information technology senaduna asigi website asi hangtokpani website asina maru oina commission asigi e-paw miyamda line khanba ngamlagani commission asina hanana e-office filing system leire haina su mahana phungtoki paw asi leina ngasi maru paw pijaba matang asilu jare makata update kidamuk mayam panangamina si loina channel asibanu sibidana like and subscribe to biramu